कांगलुप की अकनबा इरांग मरक्ता चुराचांदपुर की कुकी सिंगदा चाना थकनबा यावना तोंगान तोंगानबा पोटलम सिंग थिनबनी हाइबा मियोय अमा मसक खंगदबा सिंगना ngasi ayuk makhongda nongmei na kaplamle ID News na phangba paugi matung ina thodok asi ngasi ayuk pung 9 lom tabada wangu gi mafam amada thokibani nongmei na kaplamlaba miyoy adugi maming RK Amarjit Elias bung chahi 39 apokpa RK Ranjit kawi mahak moirang konjengbomdagini mahaki ye thangba makhongda nongmei na kaplambani hairi Pawasina hai miyoy asina mahaki ikovenda mahaki loina biga loina na ngarang nungthil pung 2 rom tabada lambida chatlingaida masak khangdaba singna faduna pukhibani hairi mahako miyam na wangu da leiba community health center da ahanbagi laying chatharaba matung imphal da refer tawkre hairi panba yabadi RK Amarjit hairiba miyoy asi moirang khunaugi thoya hairiba mafam adudagi hausikna moirang konjekbamda leiba nupi mapamda yangong induna leibani hairi